Marfuterok suba Nupi Lal ningsing numit thorom pangthokkhrae folks ki meeting makhada UMO MWF amadi MKNM na punna shinduna mayang Imphal and Tom Joe Higher Secondary School ground the pangthokhiba thorom aduga mailina UMO gi president Morang Them Sorojini leimana hai Manipur Nupi Lal asi anirak thokkhrae ahanba thokhiba Nupi Lal ga ani suba Nupi Lal ani asi punsinba habasi tungi mirol na history nainarappa matamda charak sahingnaba ama oirakani maram aduna ahanba Nupi Lal amadi ani suba Nupi Lal thokhiba matam ani asi punna mayam khangminabnaba seminar tawba mathau tai tarakle haurakliba mama oibisingna asengba history khanglaba matungda wa ngangba changi history da soiriba makhai Manipur praja miyam kaidawngda mai pakpa ngamloi history da chuma aba matamda Manipur miyamna thengnagada thanggadaba khongthang khanglakani haiki achumba history thiraga ngangba machangi khangju khangdabida uchu udabida akoina patpa bada thengnarakta history me ama puthoga hapchilaga aduna history oiba yaroi history na laliba makai akoi Manipur praja miyam je mai pa oi history na chuma akanda akoi Manipur praja miyam gi thanggadaba khongthang chatkadaba lichat loina khanggadori bani akoi leiba kadai phabo oina dokthilamba akoi ningthongna kadai phabo cover tawramba akoi ima chingduna kadai phabo tawramba habache history na porakadani